Good morning, everyone. Nga tauge na nga si lay raga si se pagi katla ne katla se kilo da 200 something p lau re adu ga sumaina yesterday night the whole night se marinate over lo raga tho ga sumaina khang masa si da taw bo hore adu si da ngasi aina observe tori se na hangi di nga se pagi ꯊꯥꯎꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯈꯥ ꯑꯣꯟꯕꯁꯦ ꯌꯥꯝ ꯅꯞꯄ ꯍꯥꯏꯇꯥꯔꯦ ꯀꯥꯏꯕ ꯈꯣꯠꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯅꯞꯇꯦ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯅꯞꯈꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯐꯖꯅꯗꯤ ꯈꯪꯗꯦ ꯗꯥꯎꯗ ꯑꯣꯏꯗꯣꯏꯔꯥ ꯗꯥꯎꯁꯤꯅꯗꯤ ꯀꯌꯥꯁꯨ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯉꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯞꯇꯕꯗꯣ ꯑꯗꯣ ꯅꯞꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ ꯁꯤꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊ꯭ꯔꯨꯗ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯕ ꯂꯩꯕꯁꯤꯁꯨ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ